Myanmar akibagi phibam mayoknari Sayol ama chupna ahing-ahingda protestersinggi yum-yumda red tawba amadi mipha-mipun chathaklaba matungda Myanmar gi military coup gi mayokta thabak tawba oina laiba adugi sel-thumgi phibam soghanaba pandamda chatharkiba khongjang manungda ningthaukaba numita miyoi ahum kaptuna hatkre Sahi isigi February amada military coup tawduna haibadi military na administration khangpai paisin khibadagi civilian lusingbi Aung San Suu Kyi phajinduna thamkiba matungda horakhiba irangda hojik phawbada miyoi yankhai gi mathakta hatkibaga loinana political leaders sing yauna miyoi lising amaga chanipa lom phajinduna thamkre Siba naba amadi police amadi military na tamthina phuba amadi phajinduna thamkiba leirabasu Yangon gi commercial town amadi Myanmar gi ani suba khwaidigi hena chawba city Mandalay gi yauna leibak adu gi town kayada miyamna lepa leitana khongjang sing changchili miyamna khongjang changchilakpaduda mafam kharada police amadi military na nongmai kaptuna mi hatki amadi shoganki Myanmar gi awang thangbada leiba city Mitkina da security force na miyam tankaina bahona bada tiar gas cell sing kapsin kibaga loina na nongmai sing kapki security force ki thabak sing aduda asok pasing miyam na saphagada mafam singda pusin kibaga loina na security force da miyam na nung na thaduna landaki Health worker amana AFP da phongdor kibagi matungina mioi ani security force na kaptuna hatkibaga loina na nupi ama yauna mioi ahumna pambom da kaptuna sokanki Irabadi Turel gi Delta region da leiba Pyapon town da protester ama kaptuna hatkre haina thawdo adubu uhoba ama amadi rescue official amana phongdorokre Yangon da security force na independent media gi outlet Myanmar Now gi office da red tawduna computer sing data server gi saruk khara amadi printer na sing balokhathi haina editor in chief Swewin na phongdorokle Myanmar Now gi publishing license kakthatlure adubu information ministry gi order amana license adudi hingat hankre Hanasu independent media Mijima DBB Kit amasung 7 day gi publishing license kakthatpadagi amuk hingat hankibani Myanmar gi senthum gi phibam soksit hannaba pandamda bank sing store sing shopping mall sing amadi phirol gi factory sing trade union sing da appeal tawbudagi thonglonaki Economy gi amadi business ki thabak sing mahausagum chathabana Myanmar gi miyam gi energy sumdoklaga military khakta da kana hali haiba wafamda union tarani panda senthum amadi business ka mari leinaba thabak punamak lepnaba appeal tawkhibani Union sing na matamasi leibak atugi democracy ngak senba matamni haiba wafam thamkhibaga loinana civil disobedience movement mapung phana sathagadabani military rule gi makha da civil servant sing thabak tawroidabani haiba wafam su thamki hanadagi hona state ki machinery sing gi thabak sing fail oibaga loinana ministry gi office sing mi itak taklakpa hospital sing gi thabak tawba yaraktaba bank sing thabak pangthokpa ngamlaktabagi phibam leirakpaga loinana civil servant sing thabak tawdrabadi nongmaina kapkani haina ningthokaba nimita military junta na order tawkhre Myanmar da leiba public hospital sing military na leishilakpadagi physician sing thabak tawba yaraktabagi awaba phibam mayok narakpa marakta doctor sing amadi medical staff sing thabak tawba leplure adumoinamak yamlaba miyoi sing soksilakpadagi makhoi bu layeng naba doctor sing thabak tawri panbe abadi Yangon gi yauna yamlaba hospital sing da military leishin khrabani atopa pawmana Mars kundagi makha taba khongjang kya sangshin ba horagani ST demand committee Maitai Mitai Scheduled Tribe list salhalu haiba dabi da sangsilakhiba khongjang thasigi kundagi miyamga loina na makha taba khongjang changchinba horagani haina Scheduled Tribe Demand Committee of Manipur gi General Secretary K Bogendrajit na phongdokre DM College Complex da laiba ima khunthok hanbi sanglen da pawmi singo unaba mada K Bogendrajit na haiki Manipur gi yelhau phurup ama oiriba Maitai Mitai su ST list salhanduna constitutional protection pigadabani haina sangsilakliba khongjang asi tungi mirol gi damak tawdaba yadaba amani khallaga sangsilakpani khongjang asi 2012 ki aroi basarukta gi horkhibani hojik phawbuda ing tappa democratic oiba khongjang singal loinana government ta Maitai Mitai ST status tanduna lakni sangsilakliba khongjang singda miyam da khudongcha daba thokandaba mawongda sangsilakibani hojik sahi nipan phajilakle ahal singna lusingbani akanba khongjang changchinba ngamloi khanba manba mawongda Manipur lengakna hojik phawba lokhat phamthokpa thabaki step ama phawba lokhat tabasi yaningde masi yelhomi gi hak thawoidabani government na miyam gi ihul khangna akanba iho lakpa ngaidana thabak paikhat pi phamthokpani government ki mawong asidi akanba khongjang changchinriba phawbudi achumba maram chaba oirabasu taroi haibagi mawongni maram asina thasi kundagi miyam ga loina na makha taba khongjang changchinaba sem sare miyam na sogut piu amadi saruk yabiu Mang hai Maitai Mitai na ST list salabadi Manipur gi Maitai Mitai na namna khundari ba mafam singsu constitutional ngaklo leiduna Manipur gi singtam animak protection leigadori bani khongthang asina yelhumi singi sarukta khenaba leitana chap manana leifam thokpa kakhalda leiminaduna phurup amana amabu ikai khumnabaga loinana thamoi gi mari naksin handuna apunbagi saktam soidana session hangani atopa pawmana
नुपी अमा लेखिद्रे बिष्णुपुर डिस्ट्रिक्ट की मनुंग चनबा कैनौ थोंथक मोंखोंग लेकाइदा ngarang nungthin nupi ama thauri yanbadagi lekhidre पाउगी लिखुल अमना हाई लेखिद्रबी नुपी अदु लाइफ्राकम ओंगबी जुलिरिंग सहीना कुनमंगा मपुरोइबा एल हेमरजित कौई जुलिरिंग ngarang nungthin mayungi कादा थौरी यालंबनी इमुंग मनुंगी मियोय सिंगना थेंगनाबदगी लौथरगा रिम्स तमना पुखलकपगी लंबीदा लेखिदबनी नुपी अदुगी मपांगी मियोय सिंगना मिसी अदुदा सिंगनाबा पोक्तुना पुलिसता वाकलखिबगा लोइनना लेखिद्रबीगी हक्सांग रिम्सता पोस्टमार्टम एग्जामिनेशन तौरगा थमली सेरक एसिदा लेखिद्रबीगी मपाम चांदेल डिस्ट्रिक्ट की सकपी कारोंग सब डिवीजन की मनुंग चनबा वाई कुथादगी बिष्णुपुर पुलिस स्टेशन दंगसी थौदो अदुगी मतंगदा अइबा वाकत चेरोल अमा पिसिलखरे चेरोल अदुना जुलिरिंग असी मिन हाटपो ओइगनी हाइबगी सिंगनाबा वाफमगा लोइनना मपुरोइबना तोइना ओली हाइनसु फोंगदोरली हाइरी